Kangpokpidagi Imphal East District fauduna cheliba Iril Turelda ngasi ayuk amuba machugi mahi ama chentharakpadagi miyam mipainarure test ki damak sample lokhatkre. Ngasi su itham moirang purelda kuki kulai paiba singna landarakre. Ngarang lokhatba ngamdana leihoba leingoi puba tata truck taruk ngasi stat force na lauthurakre. Kuki kulai paiba singna senjam chirang da su ngasi nimidang wairam bom kapsinduna landarakre. Stat force na khud handabadagi tumina laikre. Malam ki kaithel da lupa crore mapan lakh yangkai mapan rom oigadaba amphetamine tablet amasung brown sugar customs division Imphal gi anti smuggling unit na myoi anidagi fagat pangamkre. Amadi housing lamdam asida thokliba irang asina lamdam asigi miyamda puklambagi hunger web ama thorakpagi oithokpa chauna lei haina Manipuri University ki professor Chinglen Maisnam na phongdorakli.